Moreh town da laiba Jawaharlal, Navodaya, Vidyalaya, Kuki Militants singna maina tumna thadokrai. Thodo sing arang namidang pung nipan rom tawa duai da thokibani. Impact News na fangba pauda, Vidyalaya si Indo-Myanmar border pillar 75 amadi 76 ki paringda laiba ti Mino village sa handak da laingak na saba loiba da ngairibani. Masigi madhakta Vidyalaya si ti Mino village da laiba mga suba Assam Rifle COB ki hek mayok nabada meter yang khairom tamak chatlaga laibani hairi. Pawasana Makata na Hauzik Thokliba Kangluki Irang asi Lakshinaba Lakiba 96 Battalion Border Security Force ki personnel singna matam kharagi oina Vidyalaya sida camp oina bathaurang tawduna leiriba mafamni. Ngarang numidang ikhang khanghaudana khulai matik jana paiba Kuki Militant khara laklaga Vidyalaya asi maina tumna thadoklambani hairi. Kuki Militant singna mahisang ado mai thaba horakpa matamda mga suba AR na mai thaba thingnabagi khongthang amatta Laukat Haudabra, Mahisangadu, Manipura, Chaklakpa Matamda, Moreh Fire Service na May Mutatpa Changsin Kibara Natraga, Sangsin Dabra, Haibagi Jab Jaba Pau Fangdri.